अहानबदा मरोइब पाउ internally displaced persons singi prefabricated house saba matamda tender amadi work order yaudana saba asi athubada governor na yengsimbiyo haina Manipur Pradesh Congress Committee gi maikedi gi memorandum pisinkhrai Israel gi force singna Gaza da air strike amadi ground attack sing noma gi hena kankhalakli attack sing na maram oijuna yamjabada Palestine gi miyoi 95 si ki hana medical team sing na phongdokre Northeast Windona Sandok Sariba Nimidangi Pau Miyeng Tabitiba Singbu Chan Mamamna Kurumjari Housing Pau Sandona Pizari Internally displaced persons singi prefabricated house saba matamda tender amadi work order yaudana saba si athubada governor na yengsinbiyo haina Manipur Pradesh Congress Committee gi maikedi gi memorandum pisinkhrai State Congress President 𝐋𝐢𝐯𝐞 𝐍𝐞𝐰𝐬 Rajbhavan mamangda paumi singa unaba amada haukiba numita Vishnupur district da leiba tongan ba mafamda saba prefabricated housing yengsinba chalubada work order amadi tender yaudana sanamba thengnarakibani hari construction tawriba adu official oiba maongda tawbanate maram aduna mari leinabana kupna yengsinbiyu thizinbiyu haina mahakna phongdoki mahakna makha tana thawong adu miyamdagi chauna Luttawani Matau Karamna work order amadi tender yaudana fabricated housing adu saribano haiba wahang hangki loinina pisil lamliba memorandum aduda center amadi state legakna IDP singi damakta tengbang naba kaitok naba senfam sing mute amagi mating na panghanbagi mahuta masa masagi bank account sing da sanghanbiu amadi lengakna IDP sing na asing ba mayum da hanjin bagi chapchaba matam ama laptop piu haiba waro sing yauri haina makna phongdoki Makatan IDP singi tengbang naba senfam sing lana sizinariba sing kumna thizinduna masa-masada fanghanduna irang na chauna sokhalaba singbu safarang naba atubada sellu haina appeal tauki Popular government nama lainabagi haibasi masidi BJP na lepkadabani maramdi makoida masing honorable MLA sing akoigi majority lai adagi central government na state government na haibasi state government gi BJP gi MLA sing na haibasi tadi haina lawi aduga maram maduna masidi akoigi central gi BJP amasung state ki BJP MLA sing na masidi lepkadabani akoigi di popular government nama lairaga tawbasu adum phai adu irangsi masina maram borkanda central government na kari lauribano amasung adagi state government gi asuki mokoina kari khanari bano haibu di miyam su khangan dabanina ekoi haiba ngamde president rule gi matung da su development si ude adu hujik tha taruk mapung pharaka dore aduga hana sarkar popular government leringai da su irang si sahi ani hena losanba akoi ngamgidre maram aduna parja sing na BJP da thajaba thamde amasung makoi degi asam ta tawde even the relief camp da leiriba sibak phajana koi miyam gi thabak si government na tawbo ude Israel gi force singna Gaza da air strike amadi ground attack sing noma gi hena kankhalakli attack singna maram oijuna yamdrabada Palestine gi miyo 95 si ki haina medical team singna phongdokre Palestine de leiba UN agency gi makok oidiba Philippine Lazarini na Palestine miyam da lepalaidana jathariba attack sing amadi southern Gaza da leiba Rafah gi maikida Palestine gi miyo singbu takthok naba Israel na thorang toriba sibu yaning daba phongdokre Gaza da leiba khwaidagi chawba hospital singi doctor singna phongdorakpada Israel na hojik sathariba strike sing loidina attack kaya asina maram oijna fuel gi awatpa leibana matam chadana pokpa angang chama henba amasung dialysis patient chahum yankai henbagi punsi khudong tiba nangli US ki President Donald Trump na ceasefire gi matam sangdok na ba haikibaga loidina hapta asigi manungda natrogana mathangi hapta da Gaza da yana che ama sembagi khudong chabat leire haina phongdokre loidina Nakalamaromda da Hamas na hairi madudi Israel gi akan bawafam sing na maram oijuna Qatar da wari sanabasi awaba oigani haina phongdorakre
यूक्रेन की कैपिटल कीव रशिया ngasi ayuk anganbada drone amasung missile sing achoba strike ama tawkre yamdrabada mioi ani si ki 112 asokpan nangki amasung apartment amasung non residential building singda mai chaki haina phongdorakre Ukraine gi nongpok thangba sarukta leiba front line town 𝐋𝐢𝐯𝐞𝐿 Russia gi air strike amada mioi ahum hat ki amasung mioi amana asokapan nangki haina national emergency service ki official singna phongdoraki lonina Telegram da phongwa post amada strike aduna mathak thangba administrative building amasu manghan ki hairi official singna phongdorapada firefighter singna building mari da mai chakpasu kan ki hairi 𝐋𝐢𝐯𝐞𝐿 yauna ba Ukraine gi 𝗠𝗔𝗡𝗏𝗥 region gi governor Vadya Filanskin na telegram gi force amada daita leiba warefama lobagi matam oire amadi Ukraine gi khudong chiningai oidaba mafam da miyam sing chatnaba su mahakna phongdokre nakalamarom da su Russia gi 𝗋𝐢𝐯𝐶 city gi samudra khongbal de Ukraine gi drone strike amada maina chakpadagi chahi manga suraba nupa macha ama siki haina regional governor Alexander Christian na telegram gi khuthang da phongdoki masina attack asida ꯁꯤꯈꯤꯕꯒꯤ ꯃꯁꯤꯡ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯒꯥꯔꯗꯀꯤ ꯃꯦꯝꯕꯔ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 4ꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯌꯨꯀ꯭ꯔꯦꯟꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯡꯗ ꯔꯁꯤꯌꯥꯒꯤ ꯐꯣꯔꯁꯁꯤꯡꯅ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯗꯣꯟꯁ ꯑꯃꯁꯨꯡ ꯈꯔꯀꯤꯚ ꯌꯥꯎꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯐꯝ 6ꯇ ꯌꯨꯀ꯭ꯔꯦꯟꯒꯤ ꯌꯨꯅꯤꯠꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜꯒ ꯂꯣꯏꯅꯅ ꯗ꯭ꯔꯣꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯃꯁꯨꯡ airfield singda strike chathakre haina Russia gi Moscow da leiba defense minister na phongdokre loina Russia gi 𝗠𝗔𝗡𝗏𝗥 sing loshile haina lauthoki haukiba ahingda New Mexico gi resort town da flash flood na mayoi ahum sian kre loina yum amasung gari kaya ama sokhankre nong kanna chubana New Mexico da ngarang numidang athengbada ising ichau thokhankre ichau aduna maram oireka naha oiriba angang ani yauna mioi ahum leikhidre lonina resort village Redoso da leiba yum amasung gari kaya ama sokhankre haina state ki emergency official amadi village adugi maikirigi phongdorakre chahi mari amasung taret suraba angang amasung nupa ama turelgi ichau asina chenthakibana maram oiduna sikhibani haina Mount Resort village asina phongdorakibani lonina security operation chathari haina makatana phongdoki Pari Mutual Benefit Nidhi Limited Halal Finance ki investors singi Senfam Singathubada Handokadabani Haina Finance Asigi investors Singnangasi Yaripok Laimanai de Wakat Kongjang Jangsinkre Wakat Kongjang Aduda Saruyakiba Coordinating Committee of Pari Mutual Benefit Nidhi Limited Halal Finance ki President Subanuddin Nahai investors Singna Makogi Sen Handorakatra Haina Ngaibada Wabana Kamtengle investors Singna Wanaba Asi ubadagi social activist Riyazuddin Bogi Mayumna social media gi thongda investors singi sen handokna bai ho ama changsilakli masimak yamna thaganingai ni Riyazuddin gi ho asi coordinating committee of Pari Mutual Benefit Nidhi Limited Halal Finance Tamadi investors singna sogatli loinina makha tanasu investors singi sen fangjiba fawa iho asi changsilakani habigi thazabasu thamle Kongjang aduda saru yakiba investor Ravina Amadi Yasmina Anina Phongdorakpada sel handokna ba haiba chatpada fazadaba wahiwata sizinnarakpa leiki thoganingdaba thodok khara suthokre thodok aduga mari lenina police report amasu pisinki hauzik fawda action amata lokhatpa leite investors singi sen amata mangba yaroi athubada handokadabani haiki ngasigi wakat khongjang aduda halal finance investors singi capital amount khudakda handokadabani chairman Sheikh Abdul Hakim Buhan Hakimna haidokiba wafam hongba yaroi haina kholaukia sulauki Halal finance investors singi paisa handok anabagi damakta ihawa makan na sangsilakhi asigumaba ihawa sina akhoi committee amadi investors singna sagatli amadi halal finance investors singi paisa si phangnena ba hotnabada aroi bi thakta hotnabigani haina thajabasu thamjari Halal finance investors sing
ꯑꯋꯥꯕꯅ ꯈꯝ ꯊꯦꯡꯕꯗꯒꯤ ꯁꯤꯈꯤꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯃꯈꯥ ꯇꯥꯕ ꯀꯔꯤꯒꯨꯝꯕ ꯁꯤꯔꯛꯄ ꯊꯣꯛꯂꯕꯗꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯁꯤꯕꯨ ꯆꯂꯥꯏꯔꯝꯂꯤꯕ ꯃꯔꯨꯑꯣꯏꯅ ꯗꯥꯏꯔꯦꯛꯇꯔꯁ ꯃꯉꯥ ꯃꯤꯡ ꯄꯜꯂꯕꯗ ꯃꯟꯁꯨꯔ ꯑꯍꯃꯗ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯖꯨꯡꯈꯥꯏꯕꯝ ꯑꯖꯍꯔ ꯈꯥꯟ ꯗꯥꯏꯔꯦꯛꯇꯔ ꯐꯥꯏꯅꯥꯟꯁ ꯁꯥꯍꯕꯥꯖ ꯗꯥꯏꯔꯦꯛꯇꯔ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯑꯖꯃꯤꯔ ꯁꯔꯤꯐ ꯗꯥꯏꯔꯦꯛꯇꯔ ꯃꯥꯔꯀꯦꯇꯤꯡ ꯅꯁꯤꯔ ꯍꯨꯁꯦꯟ ꯗꯥꯏꯔꯦꯛꯇꯔ ꯔꯤꯛꯁ ꯑꯦꯟ ꯃꯦꯅꯦꯖꯃꯦꯟ ꯑꯃꯗꯤ ꯑꯁꯤꯒꯨꯝꯂꯕ ꯍꯂꯥꯟ ꯐꯥꯏꯅꯥꯟꯁ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯤꯌꯔꯃꯦꯟ ꯑꯕꯗꯨꯜ ꯍꯀꯤꯝꯅ ꯊꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯄꯩꯁꯥ ꯑꯁꯤ ꯁꯤꯡꯗꯣꯛꯄꯤꯗꯅ ꯂꯩꯕꯗꯒꯤ ꯃꯈꯥ ꯇꯥꯕ ꯑꯁꯤ ꯑꯅꯥ ꯊꯣꯛꯂꯛꯄ ꯌꯥꯎꯔꯕꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯀꯟꯕ FIR ꯂꯧꯈꯠꯇꯨꯅ ꯃꯔꯗꯔꯒꯤ FIR ꯐꯥꯎꯕ ꯂꯧꯈꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯔꯤꯌꯥꯖꯨꯗꯤꯟ ꯕꯣꯒꯤ ꯃꯌꯨꯝꯅ ꯍꯣꯠꯅꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯊꯝꯖꯔꯤ ꯇꯁꯦꯡꯅꯃꯛ ꯍꯂꯥꯟ ꯐꯥꯏꯅꯥꯟꯁꯀꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯏꯖꯔꯕꯗ ngasi sahi amarong di mamang 15 July 2024 da close door da Chairman Abdul Hakim di Zoom da meeting ama pangthoki hairiba meeting adu da magi family members maru oina Honorable MLA Nurul Hasan Sheikh Nur Rahman IFS jauna pangthoki ba meeting adu da makoi ahum bangna halan finance investor singi shelasi amata sithadra handokani amadi matam khara ngaibiu haikibani adubu ngasi di sahi ama phajilakle sahi ama phajilakla si phobada sen singbidadra lairakpadagi ngasi di halan finance ki investor singa se adu ki mati wabagi thakta yaure loina na ngasi aikhoina honna jariba tawriba thabuk mayam asi Manipur da leiriba CSO mayam nasu mateng pangbiu haidana committee gi amadi investor gi maikai dagi apil tawjari loina naun pigi mana sanana masu thi phangdre magi mobile du sulobi hobotana tana magi puri ba handbag thadat pire adegi mobile maning dalpa changa chapiani yaw khya adu sudum mang haure adegi khongup su ta haure adei dum phone si pio hai ba se gi pira roi noi tawning bada tawru so wakal su noi paisa su laude pi ba su ngam moi duna chakro hairaga yamna sit thawai da bai mong da nupi angang da nupa na khut thabe ya de hairaga koi gi moles ki type da su naun pi sit magi kaida sigi sagan sida da kuina lairami police ta sui khoi changjile FIR taw bai samakna paudam me sum sumai taw bire khoi si sumai naw pisi sit pagine na ro phuri si thanga le yang hale police su karima na i thokpa su ulam mana i thokpa su photo me video law khalle sumai na mana video law de na ko na muga kai do video ma la sana photo ka phodra na police no ansal laga khoi do ina hange adaina ai khoi di sugom bai lam si khang bana te noina no mitu da khoi champan su ai isam champan yaw da bidana lang hang do golon ulam mi noina to bi hogada me adu to bi hodra kaino khoi do anjal la hang ise na hairam me adu da gi ngasi ko police su kari su ama habadi police na onchal laga dum akhoi gi committee chil laga pururi ba kangus do onchal laga moi tar FIR pa laga kholaga to bi re na du mai na ha manang ba kamaran sina ai gi sida si patam de sida thil laga ayu mayum de chingchan bane tongani tonga ta tar ga moi toriam panda adu de CC camera do puthok piyo na kan camera function to de na hai Halal finance investor singi capital amount Chairman Sheikh Abdul Hakim na hiduk ke wafam Department of Environmental Science, Danamanjuri University, Manipur na Directorate of Environment and Climate Change, Government of Manipur ga khusam naduna World Environment Day 2025 ki thoram pangtokre. Ngasi ki thoram aduda Professor KSS Birval Singh, Principal DM College of Science and Dean School of Human and Environmental Science, DMU Professor N. Ras Mohan Singh, former Vice Chancellor, DMU Dr. T. Brezakumar Singh, Directorate of Environment and Climate Change, Government of Manipur, Professor 𝐋𝐢𝐯𝐞𝐰𝐬 Singh, Head PZ, Department of Environmental Science, DM College of Science, DMU na Singh Basaruyaki, Thoramgamari, Ledina Professor W.
ꯆꯥꯟ ꯕꯥꯕꯨꯅ ꯄꯥꯎꯃꯤ ꯁꯤꯡꯒꯧꯅꯕ ꯑꯃꯗ ꯍꯧꯖꯤꯛ ꯑꯣꯜꯂꯛꯂꯤꯕ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯄꯥꯝꯕꯤꯁꯤꯡ ꯃꯨꯠꯁꯤꯜꯂꯛꯄ ꯑꯅꯧꯕ ꯃꯁꯛ ꯈꯪꯗꯕ ꯀꯌꯥ ꯊꯣꯛꯂꯛꯄ ꯄ꯭ꯂꯥꯁꯇꯤꯛ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠ ꯅꯤꯡꯊꯤꯅ ꯇꯧꯗꯕ ꯑꯁꯤꯅ ꯃꯤꯑꯣꯏꯕꯗ ꯂꯩꯅꯥ ꯇꯤꯟꯅꯥ ꯀꯌꯥ ꯄꯣꯛꯍꯜꯂꯛꯄ ꯑꯁꯤ ꯄꯨꯟꯅ ꯍꯣꯠꯅꯗꯨꯅ ꯊꯤꯡꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯑꯃꯔꯣꯝꯗ ꯋꯥꯔꯜꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦ ꯅꯨꯃꯤꯠ ꯈꯛꯇꯃꯛ ꯊꯣꯛꯂꯛꯇꯨꯅ ꯑꯣꯕꯖꯔꯚ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯆꯍꯤꯗꯨꯃ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯑꯗ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯊꯦꯡꯅꯔꯤꯁꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯂꯨꯁꯟꯁꯤ ꯑꯗꯨꯝ ꯎꯕ ꯐꯪꯉꯦ ꯍꯧꯖꯤꯛ ꯅꯣꯡ ꯍꯦꯛ ꯇꯥꯕꯒ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯟ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯊꯤꯡꯀꯠꯇꯅ ꯆꯣꯛ ꯇꯧꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯊꯣꯛꯂꯛꯏꯕꯁꯤ ꯀꯣꯛꯈꯠꯂꯨꯕ ꯀꯣꯊꯣꯛ ꯃꯇꯝꯗ ꯊꯦꯡꯅꯒꯗꯣꯏꯁꯤ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜꯁ ꯑꯗꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯉꯥꯛꯇꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯊꯣꯛꯂꯛꯀꯅꯦꯕ ꯍꯦꯛꯇ ꯑꯗꯒꯤ ꯌꯨꯝꯗ ꯁꯤꯖꯤꯟꯅꯕ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯣꯂꯤꯗ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯀꯣꯟꯁꯦꯞꯁꯤ ꯄ꯭ꯔꯣꯄꯔꯂꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯗꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯃꯁꯤꯒꯤ ꯑꯦꯋꯦꯔꯅꯦꯁꯁꯤ ꯄꯥꯛꯁꯟꯅ ꯂꯩꯇꯕꯅꯤना ꯂꯣꯏꯅꯃꯛ ꯅꯥꯂꯥꯗ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯍꯨꯟꯗꯕ ꯑꯗꯒꯤ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯈꯨꯟꯗꯥꯔꯤꯕ ꯃꯌꯥꯝꯁꯤꯅ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯋꯥꯏ ꯁꯤꯠꯄꯒꯤ ꯃꯀꯨꯝ ꯃꯔꯥꯡꯕꯨ ꯑꯣꯏꯔꯁꯨ ꯇꯨꯔꯦꯟ ꯃꯌꯥꯗ ꯄꯨꯊꯣꯛꯑꯒ ꯍꯥꯏꯗꯣꯛꯄ ꯑꯗ ꯁꯤꯒꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯨꯁꯟꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯏꯁꯨꯁ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯣꯛꯇꯥꯛꯁꯤꯗ ꯅꯝꯕꯨꯜ ꯇꯨꯔꯦꯟꯁꯤ ꯂꯣꯛꯇꯥꯛꯀ ꯇꯥꯔꯦ ꯑꯗꯒꯤ ꯅꯝꯕꯨꯜ ꯇꯨꯔꯦꯟꯁꯤꯗ ꯄꯨꯊꯔꯛꯏꯕ ꯄ꯭ꯂꯥꯁꯇꯤꯛ ꯃꯌꯥꯝꯁꯤ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯔꯨꯑꯣꯏꯅ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯙꯟꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯅꯥꯀꯟꯗ ꯆꯦꯜꯂꯤꯕ ꯅꯥꯒꯥ ꯅꯂꯥꯁꯤ ꯍꯟꯗꯛ ꯏꯁꯤꯡ ꯆꯥꯎꯕꯗ ꯑꯁꯤꯗ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜ ꯃꯌꯥꯝꯅ ꯐꯨꯡꯒꯠꯂꯒ ꯇꯨꯔꯦꯟ ꯃꯔꯤꯟꯁꯤ ꯄꯤꯛ ꯊꯟꯅ ꯀꯨꯞꯁꯜꯂꯒ ꯂꯩꯈ꯭ꯔꯦꯕ JR International Education Consultant Sinduna Taretlak Suba Gateway MBBS Abroad International Education Expo 2025 Hotel Imphal da leiba Sangai Hall da lakliba July gi tang 12 da pangthokadori Miyamna Expo sibu mapung fana saru yabinaba haina pawgi mifam ama pangthokiba pawgi mifam aduda pangthokadoriba Expo siga mari lenena thoram asigi coordinator Dananjoy Moirang Themna Fongdorakpada Pangthokadoriba Expo sida saru yanaba country mayam leiriba university kayadagi representative kaya laktuna MBBS tambagi guideline kaya takadori Expo asida need clarified tawkraba satra singna laktuna abroad da MBBS makhat tamdanabagi damakta kanaba kaya ama lawba yaragani maru oina NMC gi matang da su guideline pigani satra singna tamgadaba college singi matang da su amadi admission guideline Fazana Pigani Hari, Magna Maka Tarakpada Education Loan, Loaning Bus Satra Singdasu, Jauna Kudong Java Pigani, Haukabe Expo Singi Kanaba, Lauduna Abroda MBBS Tambada Satra Chama Chani Rom, Tambagi Kudong Java, Pihan Kre Haina Fungdurakli. Program country university representative Manipur expo 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 need qualified need qualified ti oigraba karaida tamduno kamaina tamduno khangdaba mayam dugi adugi doubt ma clear obi ani aduga MBBS abroad opportunities ke am lei ti tuma yengbe ani adu abroad sat ke hai ta adi kamai ni guidelines kamai tomni have admission guidelines pasana pigani aduga there is the college ki details se aina aigi anang singsina tamdudu college singse tigi details ama yam pumna lobe yagani moigi college ki pigi representative mayamama lakani rector vice rector mayamama aduga tana bibe yagani aduga education loan gi matang sima akoi gi sigi khudong sa ma phangani aduga main oina koina tana dusina kanu gi matang NMC gi guidelines medical tamama tamda NMC gi guidelines follow toba adagi tawdaba sigu mayam se sigi pukna tana bibe yagani ana pangthokador bisi handa kisna gi 7 gateway MBBS Abroad International Expo 2025 ana smada ming thola ko da pangthok sabani pangthoktor bachaga asna gi hotel Imphal gi sangai holda date 12 Saturday July 2025 ki pung tara makhai gi ajabani adra mayam jula aga MBBS tamningba abroad tasningba India do erkasu adugi mayam gi details to sigi tana gi kudong sa gi ona adugi tawsa
Department of Fisheries Manipur Nasanduna Kunmanga Suba National Fish Farmers Day 2025 Directorate of Fisheries Lamphel Imphal the Pangthokre Thoramaduda Nifumanga Suba Annual Fish Fair cum Fish Crop Competition 2024 gi Makong Matang Takraba Singdasu Selgi Mana Yentoktuna Puning Tawatki Competition at the highest producer of fish individual category da Ahan Manada Salam Lokendro Singh Lafupa Tera Imphal West Ani Subamanada Ningthozam Basanta Singh Kordak Visnupur Ahum Subada Laimujam Dinamani Tenta Amadi highest indigenous fish producer da Salam Lokendro Singh Lafupat Terada Selgimana Kusinaki Akoi Manipur da su National Fish Farmers Day sida koina akoi gi Ningol Chakobu gi nga gi melada top winners sing adagi contribution achobo tawba farmers sing da koina gas prize consolation prize to nga koina honor tawbagi numit atunga segi numit chada tawi koina mamang chahi da tawkiba melada da past tari da koina piriba se gas prize 1 lakh ni second da 75000 ni mind to da consolation prizes 20,000 10,000 people mayam ama yauri na koina honor tawzari ba se moigi awamando stage da awa by the moina baraga tawdo koina department recognition pibagini akoi Manipur da hozik akoi ki requirement se 20,000 metric ton gi akoi ki gap sile banina koina Assam gumba Arunachal kan Andhra Pradesh gumba gi West Bengal gumba se gi koina nga se import tori nga se akoi ki culture da akoi ki way of life the yaw banina by any function amata starting from sosti sorat ngatang babok da kuis nga se festival ko ding yaw banina nga ki requirement se koi meitei gi or koi Manipur gi se da yamna choba requirement ma lei Nomagi Sinta Tanjariba Jati Suna Famliba Street Vendors Singbu Thugainaba DC ki Makedi order Thoklakliba se Ima Panthoibi Street Vendor ki Makedi Yaning daba Fongdorakli Dinku Road ki Nakanda Famliba Street Vendors Singbu Thugainaba order Thoklakliba se Yaning de Haijuna Mazar Khul de Leiba Press Club da Ima Panthoibi Street Vendor na Sinjuna Pangthokiba Paugi Bifam Amada Ima Panthoibi Street Vendor ki Secretary Sapam Ongbi Indira Devi na Fongdorakpada DC ki Maikedi eviction ki order Thoklakliba si 2011 dagi register tawduna leiraklaba street vendor ni haukiba matamdugi government na 2014 da kaithel sanaba order thokraba fawba mafam chaba kaithel ama sabidabana lambigi mataida famlibani hari nomagi chara tanaba miyoi chatret muk famliba asida Pamba Taragadi missing a sea Kadaidagi Sagani Haina Fongdorakli, Magna Maka Tarapada register body ama oina Ladyba street vendors sing a sea Tugaiba, Taragadi Akanba Kongzang Changsilakani Haina, Ladyba Mapi Mapa Oiba sing a Sina Hiram Asida Mijing Tabiduna, Ima Pantobi street vendor gi Oiba Chaba Mafam Ama Bibi Haina Apple Torakli. Mayang Imphal Sigi Manung Chanalaiba, Mainam Lairak Haina Kangnaba, Mafamaduda Jai Nipan Mamangda, Koilas Tarami, Adobo, Hauzikti Lambi Adu Chatpada Awaba, Fibam Mayuk Nare, Semzin Bagi Wafam Laitabra, Haina Maike Adomgi, Miam, local MLA the Wakat Kray, Hanagi ex MLA na Semlamba Adugi Matung Hauzik Faba Lambi Adu Sem Dabana Lambida. Achat awak Tauriba Singh Mahairoi Singh School Kabada Kudong Chadre, Atubada Lambi Adu Sem Dabat Tarabadi, Lambi Tokhaiduna Kanba Kongjang Sangsilagani Haina Miyamna Fongdorakle. Manipur University ki Makhada Hangba Manipur Institute Technology da Tambi Wangoi Thodam Leikadigi Mahairoi Thongam Suzarani Devina Manipur University na Lauba 2025 BE examination da highest mark in BE exam combined Mai Paklaktuna Laishram Maimu and Laishram Tombi Leima Memorial Gold Medal Lorakpada Young Development Union Club YDUC Wangoi ki Thomi Singnam Haki Yum the Chatuna Puning Thawatray Suzarani Namaka Taba exam ki Damak Delhi Delayba Vaziram Institute da Laiduna Hena Mai Pakpa Ama Oirak Nabagi Damak Hoda Riba Sida Club Fasina Puning Thawali Hajuna Club Fasiki President Longsam Achobana Fongdoki Loidina Yam Naha Nubi Macha Asina BE combined examination da Manipurgi Mahakna
overall gold medal fangbada 𝐷𝐄𝐲 side gi achamba khudol kharatang mahaki mafamda tamzaba lakchabani haina mahakna makatana phongdokhi arabadam roiba pau amuhana bizari Internally displaced persons singi prefabricated house saba matamda tender amadi work order yaudana saba asi atubada governor na yengsinbiyo haina Manipur Pradesh Congress Committee gi maikredigi memorandum isinkre Israeli force singna Gaza da air strike amadi ground attack sing noma gi hengalakli attack sing na maram oiduna yamdrabada Palestine gi biyo 59 siki haina medical team singna phongdorakre North East Windona Sandok Saribani Midangi Pau Matang Sidaloi Sari Ming Tabiriba Singbu Amuka Hanna Chen Mabamna Kurumjari